Chahi khuding December ki tang taranithoi da pangthokliba Nupi laan thouram asi kumsi chahi asina Manipur ki oina Khwaidagi Maru Oiba Nupi laan thouram ama oiragani haina Folks Working Committee Women Wings ki Chairman Laishram Memana Phongdokhrei ngasi Palace Compound da leiba iboyai ma sumanglila sanglengi campus ta Hayeng pangthokadouriba Nupi laan thouram ga mari leinana Folks na sinduna pangthokiba paugi mifam amada Laishram Memana makha taraduna Hayeng iboyai ma sumanglila sanglenda pangthokadouriba Nupi laan gi thouram asida kanaguma miyoi natraga lup amatana yerapan piduna thingnaba hotnabiganu separate administration tanduna Manipur da matam sangna chatharakliba irang asida ima singi thongna adu utpa matam yorakle hokhiba Thodo kayada ima singna loramba thodang adu sagatnaba hotnabada Hayeng pangthokadouriba Nupi laan thouram asina achauba khongthang ama oigani asigumba Maru Oiba thouram asi pangthokpada lamdam asida leiriba miyamna saruk yabiduna miyamgi oiba firip sing lominasi haiki Numit Amagum British Power Ima Ibel Singduna Namdana Tantoga Kogi Irebaxi Kalhori Bani. Aduga, Hogit Sunataba, narco terrorist cookie sings in a laga moigi the Magtato Kaiba, Mapama Pio Aduga Kogi in a separate Canole Jeragakaina, Buenas Mina Talak Pasea, Masida, Hayeng Nupi Lanzita Hogi Ima Singduna come down, Kogi Tona Lingen, Tabak Thouram Mayama Tambiram Basingsia, Yalpiram Basingoi Coin and Logzeraga, 12 December Sida, Nupi Lansi de Koyam Kananaga, Nasi Kogi. Leibak to Khairani, Haidana Talaiba cookie sings there. Namdana, Pantoknaba, Namdana Koina Mulona Bagi the Magta, Tonalin and the Kopunamagna Punjelaga, Madugi Kanana in the bar, Hayeng Nupi Lansi that Akoi Pangthok Sabani, Leinana, a Koina Hayeng Pangthok Gadoliva Nupi Lansi, the Kanagumba, and authority, we get at the authority, we get a Kalasing, we get Kanagumba. Miyoi amatana masida apalarat pibiganu maramdi sab sana wari lauraga Manipuri masik Kannada badang tai koi thaugang lomina doribenana masida akai toi thoim biganu